Morning Manipur, North East Window TV. Kanana puthokzaba Good Morning Manipur mieng tabiriba khwai punamakpo ahanba maktada MAKAKMAYUM TAJIDA na taramna okchere. Imphal da phongna kiba pause sing headline sing pathokjari. Huya lan pauda Imphal Airport ki mathakta drone paire haibadagi plane paithok paisin toba pung ahum lom chap leplure. 𝐻𝐎𝐎 Express da viral video ga mari lenana CVI na fajin kiba mioi taret ke achumba well atubada phanghalu. Shanghai Express da Myanmar ge sifai kunmapan tamu yauhankhre. Sana Laipak da nongmai pangkap ta kapagi miyam hauratuna AR team na fajalure. Naharol gi thodang da Manipur miyam waman kre state na ngamlagana ngamle ngamdragana center na irang si lotion biro ibobi. Pokna famda lengak na piki wa thajaba numit humni gi manungda thabakta onthok trabadi khongjang changsingani JSC. Pau sandokna pijari. Imphal Airport ki mathakta drone paire haibadagi plane paithok paisin tauba pung ahum lom chap leplure. Matam amada Tulihel Airport haina khangnaraba matung haujingna Bir 𝐷𝗢𝗓𝗃 International Airport haina khangnarakliba Imphal Airport ta ngasi nungthil amukta thokhidrba thodok ama oina airport asigi mathakta Unmanned Aerial Vehicle UV ama natraga drone ama paiduna leire haibadagi mahosagumna airport asida tongan mafamsingdagi pairaklaga taragadaba plane ani amasung mangjaunana matam leplaga airport asidagi paikhigadaba plane ahum paithok paisin tauba yadana pung ahum lom chap leptuna leirure. Thodok asigi matangda phangba pauna haibada ngasi nungthil pung aniga makhai khara helakpada airport asigi section na yengsileva airspace ta UAV na natraga drone oigani chingnaba ama paiduna leiba airport asigi radar da thengnarakhi hairi. Radar na detect tawrakhiwa asisu airport asitam na pairakhiwa plane amana tanana thaurang tawrakpa sakhangdaba posak adu airport asigi mathakta paiduna leiramba thengnarakpadagi airport asigi control room da pau pirakhiwani hairi. Panthadana paiduna leire hairiba posak adu karino amasung kanana karigidamak paihanbano haiba khangdoknaba hotnaringaida airport asida taragadaba plane adu taramdana atopo mafam amada taki hairi. Thodok asidagi numit yungba matungdagina numida angwairam phawbagi manungda airport asidagi tongan mafamsingda paikhigadaba passenger sing phawba kakhatuna tonglaba aeroplane ahumsu paiba yadana panduna leikhi. Thodok asina maram oiraduna chaurakna passenger lising amarom airport asida panduna leikhi. Imphal tamna pairakadaba flight chingi manungda ama oina Kolkata airport tagi aeroplane tonglakadaba High Court of Manipur Chief Justice tongba plane phawba panduna leikhi. Thodok asigi pau tabaga Imphal West ki Deputy Commissioner amasung Commissioner Home na SP Imphal West na chingbaga changsinduna yengsinki. Manipur lengaki maikaidagisu Airport Authority of India ga pau phaunaraba matungda Indian Air Force ki maikaidagi airport asigi mathakta paiduna leiriba posak adugi masak chap chana khangdoklaba matung ngasi numidang wairam pung 5 rom tarakpada Air Traffic Control amasung AAI na ayaba pirakpadagi airport asidagi paigadaba flight sing mathang chatnaki. Adum oinamak thodok asina maram oiraduna paigadaba matamdagi pung ahomlom chontharakibana passenger ayambana makhoigi ticket sing cancel tonaki hairi. Thodok asigi matangda airport asigi director Chipemi Kaising na thokiwa cherol amada masak khangdaba apaiba posak ama airport asigi cheksilliva air space da thengnabadagi flight ani mafam asida taramdana atopa mafam da taki aduga airport asidagi paigadaba flight ahumna lepkiba matamdagi thengthaki hairi. Adum oinamak mari leinana authority dagi ayaba fanglaba matung mahosagumna plane paithok paisin tawbagi thabak makha chathaki
ꯑꯗꯨꯕꯨ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤꯒꯤ ꯆꯦꯛꯁꯤꯜꯂꯕ ꯑꯦꯌꯔ ꯁ꯭ꯄꯦꯁꯇ ꯎꯈꯤꯕ ꯑꯄꯥꯏꯕ ꯄꯣꯠꯁꯛ ꯑꯗꯨ ꯀꯔꯤꯅꯣ ꯑꯃꯁꯨꯡ ꯀꯅꯥꯅ ꯄꯥꯏꯍꯜꯂꯛꯄꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣꯒ ꯃꯔꯤ ꯂꯩꯅꯅ ꯁꯤꯕꯤꯑꯥꯏꯅ ꯐꯥꯖꯤꯟꯈꯤꯕ ꯃꯤꯑꯣꯏ 8ꯀꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯑꯊꯨꯕꯗ ꯐꯪꯍꯜꯂꯨ꯫ ꯂꯝꯗꯝ ꯑꯁꯤꯗ ꯍꯧꯈꯤꯕ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯂꯥꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯦ 4ꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯅꯦꯀꯦꯗ ꯄꯦꯔꯦꯗ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯍꯧꯖꯤꯛ ꯐꯥꯖꯤꯟꯈ꯭ꯔꯕ ꯃꯤꯑꯣꯏ 8ꯀꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯑꯊꯨꯕꯗ ꯄꯨꯊꯣꯛꯄꯤꯌꯨ꯫ ꯃꯈꯣꯏꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯄꯨꯊꯣꯛꯄꯤꯗꯕ ꯇꯥꯔꯒꯗꯤ ꯃꯤꯌꯥꯝꯒꯤ ꯑꯀꯟꯕ ꯏꯍꯧ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯖꯦꯑꯦꯁꯤ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣ ꯃꯦ 4ꯒꯤ ꯀꯟꯚꯦꯅꯔ ꯃꯅꯤ ꯈꯨꯃꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯍꯥꯏ ꯖꯨꯂꯥꯏ 12ꯗ ꯍꯥꯏꯔꯤꯕ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯤꯕꯤꯑꯥꯏꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯐꯥꯕ ꯍꯧꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯛ ꯀꯌꯥ ꯄꯥꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤ ꯒꯧꯍꯥꯇꯤꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯗꯨꯅ ꯀꯦꯁ ꯆꯠꯊꯔꯤ꯫ ꯒꯧꯍꯥꯇꯤꯗ ꯀꯦꯁ ꯑꯁꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯦꯁ ꯑꯁꯤ ꯊꯦꯡꯅꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯑꯃ ꯑꯣꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯦꯁ ꯑꯁꯤ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯇ ꯆꯠꯅꯍꯟꯕ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯤꯌꯨ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ 8 ꯑꯁꯤ ꯅꯣꯡꯃꯒꯤ ꯊꯕꯛ ꯁꯨꯔꯒ ꯍꯤꯡꯖꯕ ꯉꯥꯛꯇꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯂꯥꯜꯂꯝꯕ ꯊꯣꯛꯂꯕꯗꯤ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯐꯪꯖꯁꯅꯨ꯫ ꯑꯗꯨꯕꯨ ꯀꯦꯁ ꯑꯁꯤ ꯊꯦꯡꯅꯕꯗ ꯍꯣꯠꯅꯕꯗ ꯁꯦꯜ-ꯊꯨꯝꯒꯤ ꯐꯤꯚꯝꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯩꯉꯥꯛꯅ ꯀꯦꯁ ꯑꯁꯤ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯇ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯍꯟꯕꯤꯗꯨꯅ ꯃꯈꯣꯏꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 5ꯅꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯅꯕ ꯂꯩꯉꯥꯛꯅ ꯍꯣꯠꯅꯗꯕ ꯇꯥꯔꯒꯗꯤ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ꯫ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯂꯤꯁꯤꯡꯅ ꯍꯧꯔꯛꯈꯤꯕ ꯏꯍꯧ ꯑꯗꯨꯒꯨꯝꯅ ꯆꯪꯁꯤꯜꯂꯛꯀꯗꯧꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯆꯝꯖꯔꯕ ꯃꯈꯣꯏꯁꯤꯡꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯅꯅꯕ ꯏꯍꯧꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯣ.ꯁꯤ ꯌꯥꯎꯅ ꯀꯟꯁꯇꯦꯕꯜ 4ꯁꯨ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯕꯅꯤ꯫ ꯐꯥꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯔꯅꯥꯏ ꯇꯥꯍꯜꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯀꯅꯥꯅ ꯀꯟꯕ ꯊꯣꯛꯂꯛꯀꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯛꯅꯈꯤꯕꯅꯤ꯫ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯅꯦꯁꯅꯦꯜ ꯅ꯭ꯌꯨꯖꯇ ꯕꯤ.ꯖꯦ.ꯄꯤꯒꯤ ꯃꯤꯔꯦꯞ ꯐꯥꯅꯕꯒꯤ ꯗꯤꯃꯥꯟꯗ ꯆꯠꯊꯔꯤꯕ ꯗꯤꯒꯕꯤꯖꯌ ꯁꯤꯡꯍꯒꯤ ꯈꯣꯡꯖꯪ ꯅꯨꯃꯤꯠ 2 ꯁꯨꯈ꯭ꯔꯦ꯫ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜ ꯅꯨꯃꯤꯠꯇ ꯀꯪꯒ꯭ꯔꯦꯁꯀꯤ ꯋꯥꯀꯔ ꯑꯃ ꯍꯥꯠꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯕꯤ.ꯖꯦ.ꯄꯤꯒꯤ ꯃꯤꯔꯦꯞ ꯑꯃ ꯐꯥꯅꯕ ꯗꯤꯃꯥꯟꯗ ꯇꯧꯔꯗꯨꯅ ꯁ꯭ꯇꯔꯄꯨꯔꯗ ꯂꯩꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯒꯤ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯁꯦꯅꯤꯌꯔ ꯀꯪꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕ ꯗꯤꯒꯕꯤꯖꯌ ꯁꯤꯡꯍꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯉꯁꯤ ꯅꯨꯃꯤꯠ 2 ꯁꯨꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯊꯕꯛ ꯑꯃꯠꯇ ꯂꯧꯈꯠꯇꯕ ꯇꯥꯔꯕꯗꯤ ꯁ꯭ꯇꯦꯠ ꯁꯤꯟꯕ ꯊꯨꯡꯅ ꯈꯣꯡꯖꯪ ꯑꯃ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅꯁꯨ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯐꯣꯡꯗꯣꯛꯂꯛꯂꯤ꯫ ꯀꯪꯒ꯭ꯔꯦꯁꯀꯤ ꯂꯣꯀꯦꯜ ꯋꯥꯀꯔꯁꯤꯡ ꯑꯃꯁꯨꯡ ꯂꯨꯆꯤꯡꯕꯁꯤꯡꯒ ꯂꯣꯏꯅꯅ ꯗꯤꯒꯕꯤꯖꯌꯅ ꯉꯔꯥꯡꯗꯒꯤ ꯈꯖꯨꯔꯥꯍꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯁꯤ ꯆꯠꯊꯕ ꯍꯧꯈꯤꯕꯅꯤ꯫ ꯀꯪꯒ꯭ꯔꯦꯁꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯂꯣꯛ ꯆꯇꯨꯔꯕꯦꯗꯤ ꯑꯃꯁꯨꯡ ꯕꯤꯀ꯭ꯔꯝ ꯁꯤꯡꯍ ꯑꯃꯗꯤ ꯑꯇꯩ ꯂꯨꯆꯤꯡꯕꯁꯤꯡꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯈꯟꯕ ꯇꯦꯟꯠ ꯑꯃꯗ ꯉꯔꯥꯡ ꯑꯍꯤꯡ ꯂꯦꯟꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯁ꯭ꯇꯔꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯔꯥꯖꯟꯒꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯗ ꯕꯤ.ꯖꯦ.ꯄꯤ. ꯑꯃꯁꯨꯡ ꯀꯪꯒ꯭ꯔꯦꯁ ꯋꯥꯀꯔꯁꯤꯡꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯁꯜꯃꯥꯟ ꯈꯥꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯁꯤꯈꯤꯕꯅꯤ꯫ ꯄꯨꯂꯤꯁꯅ ꯈꯥꯟ ꯒꯥꯔꯤ ꯑꯃꯅ ꯊꯣꯝꯕꯗꯒꯤ ꯁꯤꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯔꯥꯖꯟꯒꯔ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯕꯤ.ꯖꯦ.ꯄꯤ. ꯃꯤꯔꯦꯞ ꯑꯔꯕꯤꯟ ꯄꯇꯦꯔꯤꯌꯥ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯊꯛꯇ ꯃꯤ ꯍꯥꯠꯄꯒꯤ ꯀꯦꯁ ꯑꯃ ꯂꯧꯈꯠꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁ ꯕꯤ.ꯖꯦ.ꯄꯤ.ꯒꯤ ꯆꯤꯐ ꯕꯤ.ꯗꯤ. ꯁꯔꯃꯅꯗꯤ ꯈꯥꯟꯅ ꯂꯩꯈꯤꯗꯕ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟꯠꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯤꯕꯅꯤ꯫ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯗꯤꯒꯕꯤꯖꯌꯅ ꯍꯥꯏꯈꯤ ꯃꯤꯑꯣꯏ 10ꯒꯤ ꯃꯊꯛꯇ ꯑꯦꯐ.ꯑꯥꯏ.ꯑꯥꯔ. ꯂꯧꯈꯠꯂꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯦꯀ꯭ꯌꯨꯖ ꯑꯃꯠꯇ ꯐꯥꯕ ꯇꯧꯗ꯭ꯔꯤ꯫ ꯁꯜꯃꯥꯟꯕꯨ ꯊꯣꯝꯕꯗ ꯁꯤꯖꯤꯟꯅꯈꯤꯕ ꯒꯥꯔꯤ ꯑꯗꯨ ꯐꯥꯎꯕ ꯐꯥꯒꯠꯄ ꯇꯧꯗ꯭ꯔꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯪꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕ ꯑꯁꯤꯅ ꯍꯥꯏꯈꯤ ꯕꯤ.ꯖꯦ.ꯄꯤ. ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯈꯥꯗ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯄꯨꯔꯛꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯈꯥꯟꯒꯤ ꯏꯃꯨꯡ ꯑꯃꯁꯨꯡ ꯃꯁꯥꯃꯛꯅ ꯊꯥꯖꯩ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ ꯑꯃ ꯐꯥꯎꯕꯗꯤ ꯐꯥꯕ ꯌꯥꯔꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟꯠ ꯅꯠꯇꯦ ꯃꯤ ꯍꯥꯠꯄꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯀ꯭ꯂꯦꯝ ꯇꯧꯈꯤ꯫
ꯃꯃꯥꯡꯗ ꯁꯇꯔꯄꯨꯔꯒꯤ ꯑꯦꯗꯤꯁꯅꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ ꯕꯤꯀ꯭ꯔꯝ ꯁꯤꯡꯍꯅ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯄꯣꯛꯅꯐꯝꯗ ꯐꯣꯡꯈꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯄꯥꯎꯗ ꯍꯃꯥꯁꯀꯤ ꯁꯦꯅꯤꯌꯔ ꯃꯦꯝꯕꯔ ꯍꯥꯠꯈ꯭ꯔꯦ, IDFꯀꯤ ꯒ꯭ꯔꯥꯎꯟꯗ ꯑꯣꯄꯔꯦꯁꯟ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯒꯥꯖꯥ ꯁ꯭ꯇ꯭ꯔꯤꯞꯇ ꯏꯖꯔꯦꯜꯒꯤ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯀꯤ ꯊꯧꯗꯣꯛ ꯑꯃꯗ ꯍꯃꯥꯁꯀꯤ ꯄꯣꯂꯤꯇꯤꯀꯦꯜ ꯕ꯭ꯌꯨꯔꯣꯒꯤ ꯃꯦꯝꯕꯔ ꯑꯣꯏꯕ ꯁꯦꯅꯤꯌꯔ ꯂꯤꯗꯔ ꯑꯍꯃꯗ ꯕꯍꯥꯔ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯖꯔꯦꯜ ꯗꯤꯐꯦꯟꯁ ꯐꯣꯔꯁꯅ ꯒꯥꯖꯥ ꯁ꯭ꯇ꯭ꯔꯤꯞꯇ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯁꯨ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯕꯍꯥꯔ ꯑꯁꯤ ꯏꯖꯔꯦꯜꯒꯤ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯇ ꯁꯣꯛꯈꯤꯕꯅꯤ, ꯃꯍꯥꯛ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯍꯃꯥꯁꯅ ꯊꯣꯛꯈꯤꯕ ꯋꯥꯔꯣꯜ ꯑꯃꯗ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯑꯀꯨꯞꯄ ꯃꯔꯣꯜꯗꯤ ꯄꯟꯈꯤꯗꯦ꯫ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ 8ꯇꯒꯤ ꯂꯥꯟ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯕꯍꯥꯔ ꯑꯁꯤ ꯏꯖꯔꯦꯜꯅ ꯍꯥꯠꯇꯣꯛꯈꯤꯕ ꯍꯃꯥꯁꯀꯤ ꯂꯤꯗꯔꯁꯤꯡꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯅꯤꯌꯔ ꯂꯤꯗꯔ ꯑꯣꯏꯔꯤ꯫ ꯃꯁꯥꯒꯤ ꯆꯍꯤ 74 ꯁꯨꯈ꯭ꯔꯕ ꯕꯍꯥꯔ ꯑꯁꯤ ꯄꯦꯂꯦꯁꯇꯤꯅꯤꯌꯟ ꯂꯦꯖꯤꯁꯂꯦꯇꯤꯚ ꯀꯥꯎꯟꯁꯤꯜꯒꯤ ꯑꯦꯛꯇꯤꯚ ꯁ꯭ꯄꯤꯀꯔ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯁꯤ ꯃꯃꯥꯡꯗ ꯁꯨꯔꯥ ꯀꯥꯎꯟꯁꯤꯜꯒꯤ ꯃꯀꯣꯛꯁꯨ ꯑꯣꯏꯈꯤ ꯍꯥꯏꯅ ꯍꯃꯥꯁꯀꯤ ꯋꯥꯔꯣꯜ ꯑꯗꯨꯅ ꯍꯥꯏꯈꯤ꯫ ꯃꯔꯛꯁꯤꯗ ꯖꯦꯔꯨꯁꯥꯂꯦꯝꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ IDFꯅ ꯒꯥꯖꯥꯗ ꯆꯠꯊꯕ ꯒ꯭ꯔꯥꯎꯟꯗ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯑꯦꯔꯤꯌꯥ ꯀꯌꯥꯗ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ IDFꯀꯤ ꯋꯥꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯥ ꯒꯥꯖꯥ ꯁꯤꯇꯤꯒꯤ ꯖꯩꯇꯨꯟ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯁꯨꯡ ꯑꯋꯥꯡ ꯒꯥꯖꯥ ꯁ꯭ꯇ꯭ꯔꯤꯞꯀꯤ ꯖꯕꯥꯂꯤꯌꯥ ꯁꯤꯇꯤꯗ ꯍꯃꯥꯁꯀꯤ ꯄꯣꯖꯤꯁꯟ ꯑꯃꯁꯨꯡ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤꯡꯗ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯃꯤꯂꯤꯇꯔꯤꯅ ꯑꯦꯇꯦꯛ ꯀꯌꯥ ꯇꯧꯈꯤ ꯍꯥꯏꯔꯤ꯫ ꯖꯕꯥꯂꯤꯌꯥꯗ ꯍꯃꯥꯁꯀꯤ ꯕ꯭ꯔꯤꯒꯦꯗ ꯀꯃꯥꯟꯗ ꯑꯃꯁꯨꯡ ꯀꯟꯇ꯭ꯔꯣꯜ ꯁꯦꯟꯇꯔ ꯑꯃ ꯂꯩꯔꯤ, ꯑꯗꯨꯒ ꯍꯃꯥꯁꯀꯤ ꯕꯥꯇꯥꯂꯤꯌꯟ 4ꯁꯨ ꯂꯩꯔꯤ꯫ ꯖꯩꯇꯨꯟꯗꯁꯨ ꯃꯦꯖꯔ ꯕꯥꯇꯥꯂꯤꯌꯟ ꯑꯃ ꯑꯣꯄꯔꯦꯠ ꯇꯧꯔꯤ ꯍꯥꯏꯅ IDFꯅ ꯀ꯭ꯂꯦꯝ ꯇꯧꯈꯤ꯫ ꯏꯗꯤꯇꯣꯔꯤꯌꯦꯜꯒꯤ ꯋꯥꯔꯣꯜꯗ ꯁꯅꯥꯂꯩꯄꯥꯛꯇ ꯐꯣꯡꯈꯤꯕ ꯏꯗꯤꯇꯔꯒꯤ ꯋꯥꯔꯣꯜ ꯄꯥꯊꯣꯛꯆꯔꯤ꯫ ꯁ꯭ꯇꯦꯠꯀꯤ ꯁꯦꯟꯃꯤꯠꯂꯣꯟ ꯁꯣꯛꯆꯤꯜꯂꯛꯄ ꯆꯪ ꯐꯪꯅ ꯁꯣꯛꯇ꯭ꯔꯤꯉꯩ ꯃꯤꯠꯌꯦꯡ ꯆꯪꯁꯤꯟꯍꯧꯅꯕ ꯆꯨꯝꯒꯅꯤ꯫ ꯃꯅꯤꯄꯨꯔ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯀꯥꯆꯤꯟꯗ ꯂꯩꯕ ꯃꯁꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯔꯤꯁꯣꯔꯁ ꯂꯩꯖꯗꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯕꯅ ꯁꯦꯜ-ꯊꯨꯝꯒꯤ ꯍꯤꯔꯝꯗ ꯁꯦꯟꯇꯔ ꯂꯩꯉꯥꯛꯇ ꯇꯛꯂꯒ ꯍꯤꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯑꯣꯏꯔꯕꯁꯨ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐ ꯊꯧꯔꯥꯡꯒꯤ ꯑꯣꯏꯔꯕꯁꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯦꯟꯇꯔꯗꯒꯤ ꯁꯦꯟꯊꯥꯡ ꯂꯧꯊꯔꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯇꯨꯅ ꯂꯥꯛꯂꯤ꯫ ꯁꯦꯟꯇꯔꯗꯒꯤ ꯄꯤꯔꯝꯕ ꯁꯦꯟꯐꯝ ꯀꯛꯊꯔꯛꯄ ꯅꯠꯇ꯭ꯔꯒ ꯄꯤꯕ ꯇꯣꯛꯈꯤꯕꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯁꯤ ꯅꯤꯡꯁꯥ ꯆꯥꯅꯤꯡ ꯆꯃꯥꯡ ꯁꯝꯅꯅ ꯍꯣꯟꯕ ꯐꯪꯗꯕ ꯐꯤꯚꯝ ꯑꯃ ꯍꯦꯛ ꯍꯦꯛ ꯃꯥꯌꯣꯛꯅꯔꯤꯕꯅꯤ꯫ ꯃꯁꯥꯒꯤ ꯔꯤꯁꯣꯔꯁ ꯂꯩꯖꯗꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅ ꯎꯄꯥꯏ ꯊꯤꯗꯨꯅ ꯂꯥꯛꯈꯤꯕ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯃꯦ 3ꯗꯒꯤ ꯍꯧꯔꯒ ꯉꯁꯤ ꯐꯥꯎꯕ ꯆꯠꯊꯔꯛꯂꯤꯕ ꯊꯥ 8 ꯐꯥꯖꯤꯜꯂꯛꯅꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯐꯤꯚꯝꯗ ꯆꯥꯎꯅ ꯆꯩꯊꯦꯡ ꯅꯪꯕ ꯍꯧꯔꯛꯈꯤ꯫ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝ ꯁꯦꯜ ꯇꯥꯟꯕꯒꯤ ꯍꯤꯔꯝꯗ ꯃꯤꯠꯌꯦꯡ ꯊꯝꯕ ꯉꯝꯂꯛꯇꯕꯅ ꯏꯀꯣꯅꯣꯃꯤꯛ ꯑꯦꯛꯇꯤꯚꯤꯇꯤ ꯀꯌꯥ ꯄꯥꯏꯈꯠꯄ ꯉꯝꯗꯅ ꯂꯥꯛꯂꯤ꯫ ꯃꯤꯌꯥꯝ ꯃꯍꯧꯁꯥꯒꯨꯝ ꯁꯨ-ꯅꯣꯝꯕꯒꯤ ꯍꯤꯔꯝꯗ ꯃꯤꯠꯌꯦꯡ ꯃꯄꯨꯡ ꯐꯥꯅ ꯆꯪꯕ ꯉꯝꯗꯅ ꯂꯥꯛꯂꯤ꯫ ꯃꯤꯌꯥꯝ ꯂꯥꯟꯖꯦꯟꯅꯈꯤꯕꯗꯒꯤ ꯁꯨꯐꯝ ꯅꯣꯟꯐꯝ ꯈꯪꯗꯅ ꯂꯩꯔꯤ꯫ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯄꯥꯟ ꯂꯝꯗꯒꯤ ꯆꯥꯅ ꯊꯛꯅꯕ ꯌꯥꯎꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯇꯉꯥꯏ ꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯆꯥꯡ ナꯏꯅ ꯄꯨꯁꯤꯜꯂꯛꯄ ꯌꯥꯗꯕꯅ ꯄꯣꯠꯀꯤ ꯃꯃꯜ ꯑꯁꯤꯅ ꯑꯇꯤꯌꯥ ꯄꯛꯅ ꯋꯥꯡꯈ꯭ꯔꯦ꯫ ꯃꯄꯨꯡ ꯑꯣꯏꯕ ꯔꯤꯁꯣꯔꯁ ꯂꯥꯛꯐꯝꯅꯤ ꯍꯥꯏꯅ ꯂꯧꯅꯔꯝꯕ ꯇꯨꯔꯤꯖꯝꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯣꯏꯅ ꯂꯦꯞꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯄꯥꯟꯗꯒꯤ ꯂꯥꯛꯂꯝꯕ ꯂꯝꯀꯣꯏꯕ ꯀꯌꯥ ꯂꯥꯛꯈꯤꯗꯕꯅ ꯑꯆꯧꯕ ꯍꯣꯇꯦꯜ ꯀꯌꯥ ꯊꯣꯡ ꯂꯣꯟꯅꯕ ꯌꯥꯎꯔꯦ꯫ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯂꯝꯗ ꯌꯦꯡꯂꯕꯁꯨ ꯃꯅꯤꯄꯨꯔ ꯑꯁꯤ ꯍꯦꯜꯊ ꯀꯦꯌꯔ ꯇꯨꯔꯤꯖꯝꯒꯤ ꯃꯐꯝ ꯑꯃꯅꯤ ꯍꯥꯏꯅꯔꯝꯕ ꯑꯗꯨ ꯌꯨꯝꯂꯣꯟꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒ ꯌꯨꯝꯂꯣꯟꯅꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡ ꯅꯥꯒꯥꯂꯦꯟꯗ, ꯃꯤꯖꯣꯔꯥꯝꯅꯆꯤꯡꯕꯗꯒꯤ ꯂꯥꯌꯦꯡꯕ ꯂꯥꯛꯂꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯌꯦꯡꯕ ꯂꯥꯛꯈꯤꯗꯕꯗꯒꯤ ꯑꯆꯧꯕ ꯁꯥꯐꯨ ꯑꯃ ꯅꯪꯂꯒ ꯂꯥꯛꯂꯤ꯫ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯗꯝ ꯑꯁꯤꯗ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯃꯥꯏꯀ꯭ꯔꯣ ꯐꯥꯏꯅꯥꯟꯁ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡ ꯍꯥꯡꯗꯣꯛꯇꯨꯅ ꯂꯥꯏꯔꯕ ꯁꯨꯖ-ꯅꯣꯝꯖꯔꯒ ꯍꯤꯡꯖꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨꯡ ꯑꯄꯤꯛꯄ ꯃꯈꯜꯒꯤ ꯏꯟꯗꯁꯇ꯭ꯔꯤ ꯇꯧꯖꯔꯒ ꯍꯤꯡꯅꯕ ꯂꯝꯕꯤ ꯊꯤꯖꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯕ ꯑꯗꯨꯁꯨ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯟ ꯄꯤꯕ ꯑꯃꯁꯨꯡ ꯈꯣꯝꯒꯠꯄ ꯊꯤꯡꯖꯤꯟꯈꯤꯕꯗꯒꯤ ꯑꯄꯤꯛꯄ ꯏꯟꯗꯁꯇ꯭ꯔꯤꯁ ꯀꯌꯥ ꯁꯤꯈꯤꯕ ꯌꯥꯎꯔꯦ꯫ ꯇꯁꯦꯡꯕꯒꯤ ꯍꯥꯏꯔꯕꯗꯤ ꯃꯤꯌꯥꯝꯅ ꯑꯄꯤꯛꯄ ꯂꯣꯟꯒꯤ ꯁꯦꯟꯐꯝ ꯄꯤꯔꯤꯕ ꯃꯥꯏꯀ꯭ꯔꯣ ꯐꯥꯏꯅꯥꯟꯁ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯏ ꯆꯨꯞꯄ ꯀꯥꯡꯂꯨꯞ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝꯅ ꯎꯕꯤꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯁꯤꯔꯒ ꯂꯩꯔꯤꯕ ꯑꯄꯤꯛꯄ ꯏꯟꯗꯁꯇ꯭ꯔꯤꯁ ꯇꯧꯔꯤꯕ ꯂꯥꯏꯔꯕ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯑꯅꯧꯕ ꯌꯦꯅꯤꯡ ꯆꯣꯡꯍꯟꯅꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯇꯥꯡꯀꯛ ꯂꯥꯛꯂꯤ꯫
State asigi oina yengba tarabasu lengaki sel thunggi fibam asi asuki matik fibam soksin kivana lengaki employee sing amasung pensioner singi thagi fangpham thokpa talap amasung pension gi senfam matam chana fanghanba ngamdana leiri. Chawkhat thaurangi thabak lambi thong semba infrastructure sing semgat sagatpagi thabak sing chap leptuna leiri. State asigi GST khongatpagi chang sada taramapan hanthakre aduga state asigi retail inflation gi chang asina lebak asida khwaidagi wangba changda September tha khaktada chada 9.7 yauki. Masimak irang asina maram oiraga lamdam asigi miyamgi pukchak lambi oiriva National Highway 2 Imphal Dimapur lambi amasung National Highway 37 Imphal Jiribam lambida ngaihak leitana ayet apan piduna chang naina potchai pusilakpa yahandaba asina achauba maram ama oirivani. State asida haukiba me thadagi September phawbada lupa crore 575 mangkre haina Chief Minister N. Virena phongdokhiba leikre. Loinana state asida mayok nariba sel thungi awaba asi kokhananabagidamak November December amasung mathang sahigi January tha phawbagi center na state asida pibigadaba central tax share yauna lupa crore 600 pibinaba Union Finance Minister da aiba cherol thaduna haijakhiba leikre. Hairiba senfam asi mathang sahigi February amasung March thagi fangpham thokpa senfam adudagi kakthok kaksin tawgani su hairi. Mamangda Chief Minister ina Union Finance Minister da June July amasung August ki oina thagi fifam thokpa devolution ki senfam adu hengat pinaba taksin kibasu laikhrabani. Matang asida panjaningbadi hanadagi sel thungi fibam soktuna laklaba state asida May 3 gi irangi matungdagi oirakliba state ki senmitlon gi fibam asi ka hena soksin kivadagi kannaba upai ama thiba tarabadi Manipur da irang mamangda leiramba fibam asi athubada hanjin hanba natana atei pamba leiroi. Maram asina center amasung state lengakna punna hotna minanduna mausagi oiba fibam da hanjin hannaba leijaba wakhal lausing putoktuna hotna baga loinana sel thungi fibam chang naina soksin khidringaida miyeng changhobagi tangai fadaba tanfam yore haijaningi. Mathangda pokna fangi editor da BK Mangang Lilong Imphal West dagi na ibirakpa chithi laktagi chithi amakhatang laukhatjage. Lairaibak ne hainaram libasi tasengna chumlaundau mali. Malemgi mafam singdasu thoktabadi nate thoi tongan tongan ba thodok wathok kaya adubu malemgi ataida thoklam loidaba kanglaipak iramdamda thokhiba amadi thokliba asi angakpa ngaktani. Kanglaipak ki puwariga sagonaduna lakhiba lura luraba laifam len chingi laifam len kaya tongan tongan ba miyoi furup singna khunda leitaduna leikhiba lamlamgi maming singi matangda tangkak ahum thokna nainaba yai madudi lai haktaki anisubada kanglaipak ta pankhiba lai amadi migi ningthaural sing ahum subada ningthaural singi matung lai haktaki aruba laifam len singi manungdagi kharadang panjarabada kaubru maru oiba laifam len lai khunda ahanba kangla laifam len ibudau thangjing marjing laifam len amadi khana chawba ibudau wangpurel na chingbani. Atai lura luraba laifam len kaya amasu leiri lai amadi mi na ningthau phampal tongkhiba puwari ki tangkak singda kanglaipak ta khunda kiba kanglai furup singi khul amadi lamlam singi maming sing lengphadraba hongphadraba maming singni masi lanmit lon puyadagi marik chumna khangbigani. Aduga ningthaural singi matungdagi ngasi phawbada tholiba maming singdi magi kanglup furup singdagi leiruba mafam singda mana pangthon thonjinba ngaktani. Yamna ngalingai matamda laiga miga samnaringaida lai khundinnaba phawba yaurakhi hainariba laigumlaba ipu khongnang thaba maichau sathupkiba adugumlaba ipu kayana iduna thambiramba puya kaya adugumlaba puya singduda iduna thambiramliba luraba wari singbu kaya adugi ngasigi mirol ekhoida thoklakliba amadi thengnariba punamak asi thoidokna khenaba leikidri. Puyagi latam singna lengphadraba khudamni punamak sing asi nainaduna ngasigi mirol ekhoina cheksin hauba mathau tarakli. Laina yatpiramba kaya
ꯂꯥꯏꯅ ꯇꯥꯛꯄꯤꯔꯝꯕ ꯊꯝꯕꯤꯔꯝꯕ ꯌꯥꯋꯥꯗꯤ ꯁꯣꯏꯐꯗꯦ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯕ ꯆꯨꯝꯒꯅꯤ꯫ ꯑꯃꯔꯣꯝꯗ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤ ꯂꯩꯔꯩꯄꯥꯛꯅꯤ ꯍꯥꯏꯅꯔꯝꯂꯤꯕꯁꯤ ꯁꯣꯏꯗꯅꯁꯨ ꯆꯨꯝꯒꯗꯧ ꯃꯥꯜꯂꯤ꯫ ꯃꯇꯥꯡꯁꯤꯗ ꯍꯥꯏꯖꯅꯤꯡꯂꯕꯗꯤ ꯂꯥꯏꯅ ꯇꯧꯕ ꯉꯝꯗꯕ ꯂꯩꯇꯦ, ꯇꯧꯒꯦꯗ ꯉꯝꯃꯤ꯫ ꯃꯥꯂꯦꯝꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯩꯕꯥꯛ ꯑꯃ ꯍꯥꯏꯔꯒꯗꯤ ꯏꯟꯗꯤꯌꯥꯁꯨ ꯑꯃꯅꯤ꯫ ꯃꯁꯤꯒꯤ ꯐꯤꯕꯥꯅꯨꯡꯗ ꯇꯤꯟꯁꯤꯜꯂꯨꯔꯕ ꯄꯤꯛꯈ꯭ꯔꯕ ꯁ꯭ꯇꯦꯠ ꯃꯆꯥ ꯑꯃꯈꯛꯅꯤ ꯀꯪꯂꯩꯄꯥꯛ꯫ ꯄꯤꯛꯈ꯭ꯔꯕ ꯁ꯭ꯇꯦꯠ ꯃꯆꯥ ꯑꯁꯤꯗꯅꯤ ꯊꯣꯛꯂꯤꯕ ꯑꯉꯛꯄꯁꯤꯡ ꯃꯥꯂꯦꯝꯒꯤ ꯑꯇꯩ ꯃꯐꯝ ꯑꯃꯠꯇꯗ ꯊꯣꯛꯂꯝꯒꯗꯧ ꯃꯥꯟꯗꯦ꯫ ꯈꯔꯗꯪ ꯂꯧꯈꯠꯆꯔꯕꯗ ꯀꯔꯞꯁꯟꯗ ꯄꯤꯛꯈ꯭ꯔꯕ ꯁ꯭ꯇꯦꯠ ꯃꯆꯥꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯃꯀꯣꯛꯇ ꯂꯩꯔꯝꯕ ꯌꯥꯏ꯫ ꯀꯪꯂꯩꯄꯥꯛ ꯑꯁꯤ ꯃꯄꯥꯟ ꯂꯝꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯁꯤꯡꯗꯒꯤꯗꯤ ꯗ꯭ꯔꯒꯀꯤ ꯃꯀꯣꯜ ꯑꯣꯏꯔꯛꯄꯒ ꯂꯣꯏꯅꯅ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯕ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯃꯆꯥ ꯃꯆꯥ ꯇꯧꯖꯕ ꯈꯔꯗꯤ ꯐꯥꯗꯨꯅ ꯐꯪꯐꯝ ꯊꯣꯛꯄ ꯗꯟꯗꯤ ꯄꯤꯈꯤꯕ ꯈꯔꯗꯤ ꯇꯥꯈꯤ, ꯑꯗꯨꯒ ꯀ꯭ꯔꯣꯔ ꯀ꯭ꯔꯣꯔꯒꯤ ꯐꯥꯈꯤꯕ ꯗ꯭ꯔꯒ ꯀꯌꯥꯒꯤ ꯃꯄꯨꯁꯤꯡꯒꯤ ꯃꯔꯝꯗꯗꯤ ꯃꯤꯌꯥꯝꯅ ꯉꯁꯤ ꯐꯥꯎꯕ ꯈꯪꯕ ꯉꯝꯅꯗ꯭ꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯆꯥꯎꯔꯕ ꯑꯇꯩ ꯁ꯭ꯇꯦꯠꯁꯤꯡꯗꯗꯤ MLA ꯃꯤꯅꯤꯁꯇꯔ ꯀꯌꯥ ꯐꯥꯎꯕ ꯃꯥꯅ ꯇꯧꯔꯤꯕ ꯑꯔꯥꯟꯕ ꯊꯕꯛꯁꯤꯡꯒꯤ ꯑꯃꯗꯤ ꯑꯦꯟꯇꯤ ꯁꯣꯁꯤꯌꯦꯜꯒꯤ ꯑꯣꯏꯕ ꯃꯔꯥꯜꯗ CBINIAꯅ ꯐꯥꯗꯨꯅ ꯀꯣꯔꯠꯀꯤ ꯊꯣꯡꯖꯤꯟꯗ ꯐꯥꯎꯕ ꯀꯧꯈꯠꯇꯨꯅ ꯑꯃꯗꯤ ꯀꯦꯄꯤꯇꯦꯜ ꯄꯅꯤꯁꯃꯦꯟꯠ ꯑꯣꯏꯅ ꯖꯦꯜꯗ ꯐꯥꯎꯕ ꯊꯥꯖꯤꯟꯈꯤꯕ ꯀꯌꯥ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯀꯪꯂꯩꯄꯥꯛ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏ ꯃꯌꯥ ꯌꯥꯎꯗ꯭ꯔꯕ ꯀꯩꯒꯨꯝ ꯃꯕꯨꯛ ꯊꯜꯂꯕ ꯇꯨꯃꯤꯟꯅ ꯍꯟꯈꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯤ꯫ ꯑꯃꯔꯣꯝꯗ ꯇꯥꯕꯗ ꯀꯤꯅꯕꯅ ꯊꯛ ꯊꯛ ꯅꯤꯛꯅꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯁꯥꯊꯤꯈ꯭ꯔꯕ ꯀꯣꯚꯤꯗ-19 ꯀꯪꯂꯩꯄꯥꯛ ꯌꯧꯔꯛꯈꯤꯕ ꯃꯤꯀꯨꯞꯇꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯏꯃꯨꯡꯒꯤ ꯃꯄꯥꯟ ꯊꯣꯛꯅꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯈꯔ ꯂꯩꯔꯒꯗꯤ ꯑꯗꯨꯛ ꯁꯥꯊꯤꯔꯝꯈ꯭ꯔꯕ ꯂꯩꯅꯥ ꯑꯗꯨ ꯐꯥꯎꯕ ꯀꯪꯂꯩꯄꯥꯛꯇ ꯀꯣꯔꯣꯛ ꯀꯣꯔꯣꯛ ꯇꯥꯗꯨꯅ ꯃꯥꯡꯈꯤ꯫ ꯃꯁꯤꯗꯅꯤ ꯀꯪꯂꯩꯄꯥꯛꯁꯦ ꯂꯩꯔꯩꯄꯥꯛꯅꯤ ꯍꯥꯏꯅꯔꯝꯂꯤꯕꯁꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯄꯣꯛꯅꯐꯝꯒꯤ ꯑꯥꯔꯇꯤꯀꯜ L. ꯎꯄꯦꯟꯗ꯭ꯔꯣ ꯁꯔꯃꯅ ꯏꯕꯤꯔꯛꯄ ꯌꯨꯅꯦꯁꯀꯣꯒꯤ ꯋꯥꯔꯜꯗ ꯍꯦꯔꯤꯇꯦꯖ ꯁꯥꯏꯠꯇ ꯚꯥꯔꯠꯀꯤ ꯁꯥꯟꯇꯤꯅꯤꯀꯦꯇꯟ ꯑꯃꯁꯨꯡ ꯍꯣꯏꯁꯂꯥꯒꯤ ꯂꯣꯏꯁꯪꯁꯤꯡ ꯉꯥꯛꯄꯤꯒꯅꯤ꯫ ꯁꯅꯥ ꯂꯩꯄꯥꯛꯇ ꯐꯣꯡꯈꯤꯕ ꯃꯅꯤꯄꯨꯔ ꯗꯕꯜ ꯀꯝꯄꯦꯅꯤ 1916-1919 ꯑꯥꯔꯇꯤꯀꯜ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯋꯥꯉꯝ ꯁꯣꯃꯣꯔꯖꯤꯠ꯫ ꯃꯥꯂꯦꯝꯒꯤ ꯑꯍꯥꯟꯕ ꯂꯥꯟꯖꯥꯎ ꯑꯁꯤ 1914ꯒꯤ ꯖꯨꯂꯥꯏ 28ꯇꯒꯤ ꯍꯧꯔꯒ 1918ꯒꯤ ꯅꯕꯦꯝꯕꯔ 11 ꯐꯥꯎꯕ ꯁꯣꯛꯅꯈꯤ꯫ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯑꯌꯥꯝꯕ ꯑꯦꯂꯥꯏꯗ ꯄꯥꯋꯔꯁ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯄꯥꯋꯔ ꯍꯥꯏꯅ ꯅꯥꯛꯄꯛ ꯇꯥꯟꯅꯈꯤ꯫ ꯑꯦꯂꯥꯏꯗ ꯐꯣꯔꯁꯇ ꯃꯔꯨꯑꯣꯏꯅ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝ, ꯐ꯭ꯔꯦꯟꯁ, ꯔꯨꯁꯤꯌꯥ, ꯖꯄꯥꯟ, ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯏꯇꯥꯂꯤ ꯌꯥꯎꯏ꯫ ꯁꯦꯟꯇ꯭ꯔꯦꯜ ꯄꯥꯋꯔꯗ ꯃꯔꯨꯑꯣꯏꯅ ꯌꯥꯎꯈꯤꯕ ꯂꯩꯕꯥꯛꯇꯤ ꯖꯔꯃꯅꯤ, ꯑꯣꯁꯇ꯭ꯔꯤꯌꯥ, ꯍꯪꯒꯔꯤ, ꯑꯣꯇꯣꯃꯥꯟ ꯑꯦꯝꯄꯤꯌꯔ ꯑꯃꯁꯨꯡ ꯕꯨꯜꯒꯦꯔꯤꯌꯥꯅꯤ꯫ ꯂꯥꯟ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯄꯥꯋꯔꯁ ꯃꯥꯏꯊꯤꯈꯤ꯫ ꯑꯦꯂꯥꯏꯗ ꯄꯥꯋꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕ꯭ꯔꯤꯇꯤꯁ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯊꯥꯔꯒ ꯑꯇꯩ ꯄ꯭ꯔꯤꯟꯁꯂꯤ ꯁ꯭ꯇꯦꯠꯁꯤꯡꯁꯤ ꯌꯥꯎꯈꯤ꯫ ꯂꯥꯟ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯖꯔꯃꯟ ꯂꯥꯟ ꯍꯥꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯐꯥꯔꯁꯠ ꯋꯥꯔꯜꯗ ꯋꯥꯔ ꯑꯁꯤꯗ ꯃꯅꯤꯄꯨꯔꯅ ꯃꯩꯇꯩ ꯈꯛꯇꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤ 250 ꯃꯨꯛꯅ ꯁꯥꯕ ꯃꯅꯤꯄꯨꯔ ꯏꯟꯐꯦꯟꯇ꯭ꯔꯤ ꯀꯝꯄꯅꯤ ꯑꯃ ꯔꯤꯀ꯭ꯔꯨꯏꯠ ꯇꯧꯗꯨꯅ ꯑꯣꯇꯣꯃꯥꯟ ꯑꯦꯝꯄꯤꯌꯔꯒꯤ ꯃꯅꯨꯡ ꯆꯜꯂꯝꯕ ꯃꯦꯁꯣꯄꯣꯇꯦꯃꯤꯌꯥ (ꯍꯧꯖꯤꯛꯀꯤ ꯏꯔꯥꯛꯇ) ꯑꯦꯛꯇꯤꯚ ꯁꯔꯚꯤꯁꯀꯤ ꯊꯥꯈꯤ꯫ ꯐ꯭ꯔꯦꯟꯁꯇ ꯊꯕꯛ ꯁꯤꯖꯤꯟꯅꯔꯨꯕꯒꯤꯗꯃꯛ ꯆꯤꯡꯃꯤ 2000ꯅ ꯁꯥꯕ ꯃꯅꯤꯄꯨꯔ ꯂꯦꯕꯔ ꯀꯣꯔꯄꯁ ꯑꯃꯁꯨꯡ ꯊꯥꯈꯤ꯫ 1917ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 5ꯗ ꯑꯁꯥꯝ ꯕꯥꯇꯥꯂꯤꯌꯟꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯨꯕ ꯁ꯭ꯇꯦꯠ ꯃꯤꯂꯤꯇꯔꯤ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏ 53ꯁꯨ ꯊꯥꯈꯤ꯫ ꯇꯦꯡꯕꯥꯡ ꯑꯣꯏꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯃ ꯂꯩꯅꯕ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 19,500 ꯑꯃꯁꯨꯡ ꯁꯦꯟꯠ ꯖꯣꯟꯁ ꯑꯦꯝꯕꯨꯂꯦꯟꯁ ꯔꯦꯗ ꯀ꯭ꯔꯣꯁꯀꯤ ꯑꯦꯝꯕꯨꯂꯦꯟꯁ ꯀꯥꯔ 4 ꯂꯩꯅꯕ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 19,000 ꯄꯤꯈꯤ꯫ ꯇꯦꯡꯕꯥꯡ ꯁꯦꯜ ꯑꯣꯏꯅ ꯔꯤꯂꯤꯐ ꯐꯟꯗ, ꯀꯝꯐꯣꯔꯠ ꯐꯟꯗ ꯑꯃꯁꯨꯡ ꯃꯦꯃꯣꯔꯤꯌꯦꯜꯒꯤ ꯂꯨꯄꯥ 13,760 ꯄꯤꯈꯤ꯫ ꯁ꯭ꯇꯦꯠ ꯐꯟꯗꯒꯤ ꯂꯨꯄꯥ 100,000 ꯏꯟꯗꯤꯌꯟ ꯋꯥꯔ ꯂꯣꯟꯗ ꯁꯤꯖꯤꯟꯅꯈꯤ꯫ ꯏꯪ ꯁꯣꯛ 1915-16ꯀꯤ ꯂꯣꯟꯗꯒꯤ ꯂꯨꯄꯥ 53,900ꯁꯨ ꯁꯤꯖꯤꯟꯅꯈꯤ꯫ ꯃꯅꯤꯄꯨꯔ ꯗꯕꯜ ꯀꯝꯄꯦꯅꯤꯒꯤ ꯁꯤꯖꯤꯟꯅꯅꯕ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 40,790 ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯦꯕꯔ ꯀꯣꯔꯞꯁꯀꯤ ꯁꯤꯖꯤꯟꯅꯅꯕ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 3,094ꯁꯨ ꯄꯤꯈꯤ꯫ 1916ꯒꯤ ꯖꯨꯂꯥꯏ 24ꯗ ꯔꯥꯖꯥ ꯆꯨꯔꯥꯆꯥꯟꯅ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯠ ꯂꯦꯐꯇꯦꯅꯦꯟꯠ ꯀꯣꯂꯣꯅꯦꯜ ꯀꯣꯜꯒꯤ ꯈꯨꯠꯊꯥꯡꯗ ꯏꯟꯗꯤꯌꯥꯒꯤ ꯚꯥꯏꯁꯔꯣꯏꯗ ꯆꯤꯊꯤ ꯊꯥꯗꯨꯅ ꯅꯤꯡꯊꯧ ꯃꯁꯥꯃꯛꯅ ꯂꯨꯆꯤꯡꯗꯨꯅ ꯑꯆꯪꯕ ꯁꯦꯜ ꯄꯨꯝꯅꯃꯛ ꯃꯅꯤꯄꯨꯔꯅ ꯄꯨꯊꯣꯛꯇꯨꯅ ꯃꯩꯇꯩ ꯂꯥꯟꯃꯤꯁꯤꯡꯅ ꯂꯥꯟ ꯄꯥꯡꯒꯦ ꯍꯥꯏꯈꯤ꯫ ꯆꯤꯊꯤ ꯑꯗꯨꯒꯤ ꯋꯥꯔꯣꯜꯗꯤ
Matam kharagi mamangdagi aina khalaki madudi maitaisinsu samudra landuna British Empire asigi mafam amada hekta army oina leiba yai satrasingda yengurabasu aina pouriba Khetriya sagai asigidi mafam ama hekta chatuna lan yaurubada akaiba leite masina aigisu oiraba warep oina laure maram aduna ai isamak yauna aigi maitai lanmi singa lan yauba chatuna iningthau ningthorol England dagi King Empire gi thaugal taujare haina leple aigi aningba apamba asi government ta khara paudamko ai isamak English fazana hai matam kharagi lanmi oinasu Empire Cadet Corps ta leirammi aigi officer sing amasung non commission officer sing su Hindustani khangi aigi aningba apamba asi yabirak-labadi aigi lanmi sing asi Shillong da leiba Gurkha Rifles natraga Lakhimpur Military Police Battalion da training tauhaningi masigidamak aihakna maitai chani chahum state police tagi thaurang tauduna thamle khangatlaba miyoi sing asida aihaki imung manung mari matasu yauri mathau taraklabadi maitai lising amagidagi tadana chatpa yarakani aina lan chathoklingaida aigi yambung RK Dumbra Singha Senapati amasung Higgins na laibak asi aigi ihut sinnaba ngakcha hogani Assam gi Chief Commissioner 𝐼𝐎𝐑𝐍𝐈𝐍𝐆 Churachandna samudra landuna magi lanmi singa lan chatkani haiba warep asida aduki matik thagatki Hindu lainingi amang atada kahena hakchinba maitai singna masana yazaba asigumba warep ama laurakpa haibasi masina ahanbani Manipur gumba yamna tamba mafam amada leiba leibak asigi ningthau amana masagi chatnabasingi yotlhingdagi nanthokutuna King Empire gi thaugal taugani hairakpasi British Empire gi yamna chauthokchiningai ni haina lauki chahi ani gi mamangda Churachandna mi chamaga kunna saba company ama Imperial Sports amasung minor gi tengbang naba tharakke haibada government na yakhide masida Churachandna nungaikide amuk nauhaunana Churachandna masa yauna lan chatke hairak-labada British India government na kupna khanaki Manipur dagi recruit taugadoriba maitai lanmi sing asi military unit ahum haibadi Seper amasung minor company Pioneer company amasung rifle company gi manungda karambada pusinbana khwaidagi fagani haina khanarami mangjaunana offer tauramlaba Seper amasung minor company sigi oinadi training pibada tha mapandagi chahi ama fawba changba yai masigidamak yaugadaba miyoi singdu rurkeda training pidaba yaroi masigidamak instruction gi awat pasu leigani masidi khudong chararoi haiduna khanakhidre Pioneer da amuk yengbada maitai asi thak wangba Hinduni adubu Pioneer gi battalion singi Sikh lining chatpa miyoi singni native Christian amasung Paranier South India da leiba furup amani Muslim amasung Marathi singsu yawi furup mayam yawba unit asida maitai sing attack tauba nungairoi haina khanaki maram aduna rifle company natraga double company oina sembana khwaidagi afaba oirani lepki Manipur dagi khangatlaba maitai singna Shillong da hana tharaga amanipan Gurkha Rifles ki officer amana Indian Army da hana enroll tauba haina khanaki sigi matungda Manipur double company bu training gi thaba haina lepnaki Ingsok lising amaga chamapan tarataruki August 18 da India gi Viceroy da Churachandna tharakpa kharita amada government gi warep sing asi khanghalaki Churachand masamak lanfam da hakthenana yaubagi mahut maitai lanmi sing bu pukning thogatpa oina training loirakpa matamda Churachandna Lansdowne da lengbiraktuna makoi bu pukning thogatnabasu hairakki Egypt na Lansdowne da Bikaner gi Maharaj na mahaki Bikaner Camel gi Corps bu pukning thogatkibaga Churachandna su tawbina ba hairakki 1916 gi October thada Manipur da yamna chawba ising ichaw ama nangki masiga mari leinana Churachandna Viceroy da chithi ama thaki chithi adugi maroldi Manipur da achawba ising ichaw ama mayoknabagi lau panba ngamkhidre leiramba leibak ama oibana Manipur matomtana masi thengnaba ngamdre India government na tengbang ninglabadi hana yanakiba double company gi achangba senpam Manipur na puthokani haina plan adu hongloi haiki
ꯃꯅꯤꯄꯨꯔꯅ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤꯗ ꯃꯊꯧ ꯇꯥꯈꯤꯕꯁꯤ ꯂꯨꯄꯥ ꯂꯥꯈ 3ꯒꯤ ꯂꯣꯟꯅꯤ꯫ 1912-14ꯗ ꯂꯧꯈꯤꯕ ꯂꯨꯄꯥ ꯂꯥꯈ 1,85,000ꯒꯤ ꯂꯣꯟꯁꯨ ꯁꯤꯡꯗꯣꯛꯄ ꯉꯝꯗ꯭ꯔꯤꯕꯅꯤꯅ ꯃꯅꯤꯄꯨꯔ ꯗꯕꯜ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯑꯆꯪꯕ ꯁꯦꯜꯒꯤ ꯁꯔꯨꯛ ꯈꯔ ꯄꯨꯊꯣꯛꯄ ꯑꯣꯏꯅ ꯂꯦꯞꯅꯈꯤ꯫ 1916ꯒꯤ ꯗꯤꯁꯦꯝꯕꯔ 11ꯗ ꯃꯅꯤꯄꯨꯔ ꯗꯕꯜ ꯀꯝꯄꯅꯤꯒꯤ ꯈꯟꯒꯠꯂꯕ ꯑꯍꯥꯟꯕ ꯃꯤꯑꯣꯏ 142 ꯇ꯭ꯔꯦꯅꯤꯡꯒꯤꯗꯃꯛ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯈꯤ꯫ 1917ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 5ꯗ ꯑꯅꯤꯁꯨꯕ ꯗ꯭ꯔꯥꯐ ꯑꯣꯏꯅ ꯈꯟꯒꯠꯂꯕ ꯃꯤꯑꯣꯏ 57 ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯈꯤ꯫ ꯗꯤꯁꯦꯝꯕꯔ 1916ꯗ ꯆꯨꯔꯥꯆꯥꯟꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯦꯞꯇꯦꯟ 𝐆𝐎𝐻 ꯀꯝꯄꯦꯅꯤ ꯑꯁꯤ ꯀꯃꯥꯟ ꯇꯧꯍꯟꯈꯤ꯫ 1947ꯗ ꯐꯣꯡꯈꯤꯕ ꯃꯨꯇꯨꯝ ꯖꯨꯂꯣꯟ ꯁꯤꯡꯍꯅ ꯏꯕ ꯃꯅꯤꯄꯨꯔ ꯏꯇꯤꯍꯥꯁꯇ ꯑꯁꯨꯝꯅ ꯏꯔꯝꯃꯤ: ꯑꯍꯥꯟꯕ ꯃꯩꯇꯩ ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡꯕ ꯀꯦꯞꯇꯦꯟ ꯕ꯭ꯂꯦꯛꯀꯤ ꯆꯨꯔꯥꯆꯥꯟꯁꯤꯡ ꯁꯨꯕꯦꯗꯥꯔ ꯇꯣꯝꯕꯤ ꯁꯨꯕꯦꯗꯥꯔ ꯆꯤꯡꯊꯥ ꯖꯃꯥꯟꯗꯥꯔ ꯊꯤꯉꯣ ꯆꯨꯔꯥ ꯖꯃꯥꯟꯗꯥꯔ ꯃꯈꯣꯏ ꯑꯁꯤꯅꯆꯤꯡꯕ ꯇꯦꯡꯒꯣꯜ ꯑꯃ ꯃꯤꯁꯣꯄꯣꯇꯥꯃꯤꯌꯥꯗ ꯇꯥꯟꯅ ꯊꯥꯈ꯭ꯔꯦ꯫ ꯑꯅꯤꯁꯨꯕ ꯅꯤꯡꯊꯧꯖꯝ ꯁꯨꯕꯦꯗꯥꯔ ꯁꯣꯔꯣꯛꯈ꯭ꯋꯥꯏꯕꯝ ꯑꯉꯧ ꯖꯃꯥꯟ ꯖꯥꯇ꯭ꯔꯥ ꯁꯤꯡꯍ ꯖꯃꯥꯟꯗꯥꯔ ꯇꯦꯂꯦꯝ ꯖꯃꯥꯟꯗꯥꯔ ꯑꯁꯤꯅꯆꯤꯡꯕ ꯇꯦꯡꯒꯣꯜꯅ ꯂꯦꯟꯁꯗꯥꯎꯟꯗ ꯗꯤꯄꯣꯠ ꯊꯥꯈꯤ꯫ 1916ꯒꯤ ꯗꯤꯁꯦꯝꯕꯔ 10ꯗ ꯃꯅꯤꯄꯨꯔ ꯗꯕꯜ ꯀꯝꯄꯅꯤꯒꯤ ꯑꯍꯥꯟꯕ ꯗ꯭ꯔꯥꯐ ꯒꯧꯍꯥꯇꯤꯗ ꯊꯨꯡꯂꯈꯤ꯫ ꯃꯈꯣꯏ ꯑꯁꯤ 38 ꯒꯨꯖꯔꯥꯂꯤꯁꯀꯤ ꯀꯃꯥꯟꯗꯔꯅ ꯕ꯭ꯔꯤꯇꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ, ꯒꯔꯋꯥꯇꯤꯒꯤ ꯑꯣꯐꯤꯁꯥꯔ 2, ꯅꯟ ꯀꯃꯤꯁꯟ ꯑꯣꯐꯤꯁꯥꯔ 4 ꯑꯃꯁꯨꯡ ꯁꯤꯄꯣꯏ 10ꯅ ꯒꯧꯍꯥꯇꯤꯗ ꯑꯣꯛꯇꯨꯅ ꯂꯦꯟꯁꯗꯥꯎꯟꯗ ꯄꯨꯔꯛꯅꯕ ꯈꯪꯍꯟꯈꯤ꯫ ꯑꯍꯥꯟꯕ ꯒꯨꯔꯈꯥ ꯕꯠꯇꯥꯂꯤꯌꯟꯗ ꯑꯦꯇꯦꯆ ꯇꯧꯅꯕ ꯈꯟꯅꯔꯝꯂꯤꯕꯁꯤ 1917ꯒꯤ ꯅꯕꯦꯝꯕꯔꯗ ꯄꯤꯕ ꯔꯤꯄꯣꯔꯠ ꯑꯃꯗ ꯃꯅꯤꯄꯨꯔꯁꯤꯡꯒꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯀꯝꯄꯅꯤ ꯑꯁꯤ ꯂꯦꯟꯁꯗꯥꯎꯟꯒꯤ 30 ꯒꯔꯍꯋꯥꯜ ꯔꯥꯏꯐꯜꯁꯇ ꯑꯦꯇꯦꯆ ꯇꯧꯈꯤ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ 1917ꯗ ꯆꯨꯔꯥꯆꯥꯟꯅ ꯂꯦꯟꯁꯗꯥꯎꯟꯗ ꯆꯠꯇꯨꯅ ꯃꯅꯤꯄꯨꯔ ꯗꯕꯜ ꯀꯝꯄꯅꯤꯒꯤ ꯎꯅꯔꯨꯏ꯫ ꯃꯈꯣꯏ ꯑꯁꯤ 1917ꯒꯤ ꯗꯤꯁꯦꯝꯕꯔ 25ꯗ ꯃꯤꯁꯣꯄꯣꯇꯥꯃꯤꯌꯥꯗ ꯆꯠꯅꯕ ꯈꯪꯍꯟꯈꯤ꯫ ꯃꯐꯝ ꯑꯗꯨꯗ 103 ꯔꯥꯏꯐꯜꯁꯇ ꯔꯤꯏꯟꯐꯣꯔꯁ ꯇꯧꯈꯤ꯫ 1938ꯗ ꯐꯣꯡꯈꯤꯕ 𝐹.H. ꯖꯦꯝꯁꯅ ꯏꯕ ꯂꯥꯏꯔꯤꯛ ꯍꯤꯁꯇ꯭ꯔꯤ ꯑꯣꯐ ꯗ ꯐꯥꯔꯁꯠ ꯕꯥꯇꯦꯂꯤꯌꯟ 6 ꯔꯥꯖꯄꯨꯇꯥꯅꯥ ꯔꯥꯏꯐꯜꯁꯇ ꯑꯁꯨꯝꯅ ꯏꯔꯝꯃꯤ: ꯃꯅꯤꯄꯨꯔꯁꯤꯡ ꯑꯁꯤ ꯎꯔꯗꯨ ꯂꯣꯟ ꯈꯪꯗꯕ ꯃꯔꯝꯅ ꯃꯈꯣꯏ ꯑꯁꯤ ꯑꯇꯩꯒ ꯄꯨꯟꯁꯤꯟꯅꯗꯅ ꯇꯣꯉꯥꯟꯅ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯥꯔ ꯀꯦꯞꯇꯦꯟ ꯕ꯭ꯂꯦꯛꯀꯤꯒꯤ ꯃꯈꯥꯗ ꯑꯗꯨꯝ ꯊꯝꯈꯤ꯫ ꯗꯣꯛꯇꯔ ꯀꯦꯞꯇꯦꯟ ꯀꯤꯡ ꯍꯥꯏꯕ ꯑꯣꯐꯤꯁꯥꯔ ꯑꯃꯁꯨ ꯃꯈꯣꯏꯒ ꯂꯣꯏꯅꯈꯤ꯫ ꯔꯤꯄꯣꯔꯠ ꯑꯣꯟ ꯗꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯣꯐ ꯑꯁꯥꯝꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ: ꯃꯍꯥꯔꯥꯖꯥ ꯆꯨꯔꯥꯆꯥꯟꯅ 1813ꯗ ꯂꯤꯡꯈꯠꯈꯤꯕ ꯗꯕꯜ ꯀꯝꯄꯦꯅꯤꯅ 104 ꯋꯥꯏꯂꯦꯟꯁꯂꯦ ꯔꯥꯏꯐꯜꯁꯀ ꯄꯨꯟꯅ ꯃꯤꯁꯣꯄꯣꯇꯥꯃꯤꯌꯥꯗ ꯆꯍꯤ 1 ꯃꯈꯥꯏ ꯁꯔꯚꯤꯁ ꯇꯧꯔꯨꯔꯕ ꯃꯇꯨꯡ ꯃꯦ 1919ꯗ ꯃꯅꯤꯄꯨꯔꯗ ꯍꯜꯂꯛꯈꯤ꯫ 𝐹.H. ꯖꯦꯝꯁꯅ ꯃꯈꯥꯒꯤ ꯂꯥꯏꯔꯤꯛꯇ ꯑꯁꯨꯝꯅ ꯏꯔꯝꯃꯤ: ꯇꯔꯀꯤꯒꯤ ꯂꯥꯟ ꯂꯣꯏꯔꯗꯨꯅ ꯃꯅꯤꯄꯨꯔ ꯗꯕꯜ ꯀꯝꯄꯅꯤ ꯌꯥꯎꯕ ꯋꯦꯜꯁꯂꯦ ꯔꯥꯏꯐꯜꯁ ꯑꯁꯤ ꯃꯤꯔꯖꯥꯅꯥꯗ ꯊꯨꯡꯂꯈꯤ꯫ ꯕꯥꯒꯗꯥꯗꯇ ꯅꯨꯃꯤꯠ 2-3 ꯂꯩꯔꯝꯃꯤ꯫ 18 ꯅꯕꯦꯝꯕꯔ 1918ꯗ ꯕꯥꯒꯗꯥꯗꯇ ꯃꯈꯣꯏꯅ ꯑꯦꯊ꯭ꯂꯦꯇꯤꯛ ꯁ꯭ꯄꯣꯔꯠꯁ ꯑꯃ ꯁꯤꯜꯂꯝꯃꯤ꯫ 22 ꯐꯦꯕ꯭ꯔꯨꯋꯥꯔꯤ 1917ꯗ ꯃꯤꯔꯖꯥꯅꯥꯗꯒꯤ ꯏꯟꯗꯤꯌꯥꯒꯤꯗꯃꯛ ꯈꯣꯡꯁꯥꯜꯂꯛꯈꯤ꯫ ꯇ꯭ꯔꯦꯟꯗ ꯀꯨꯠ-ꯑꯜ-ꯑꯃꯔꯥ ꯏꯔꯥꯛ ꯐꯥꯎꯕ ꯂꯥꯛꯈꯤ꯫ ꯀꯨꯠꯀꯤ ꯍꯤꯗ ꯑꯃꯔꯥ ꯏꯔꯥꯛ ꯐꯥꯎꯕ ꯑꯃꯨꯛ ꯂꯥꯛꯈꯤ꯫ ꯑꯃꯔꯥꯗꯒꯤ ꯇ꯭ꯔꯦꯟꯗ ꯅꯦꯍꯔꯨꯃꯗ ꯊꯨꯡꯈꯤ꯫ ꯃꯐꯝ ꯑꯁꯤꯗ ꯆꯌꯣꯜ 3 ꯄꯟꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡ ꯃꯥꯔꯆ 22ꯗ ꯖꯍꯥꯖꯇ ꯕꯣꯝꯕꯦꯒꯤꯗꯃꯛ ꯈꯣꯡꯁꯥꯜꯂꯛꯈꯤ꯫ ꯁꯃꯨꯗ꯭ꯔꯗꯨꯗ ꯅꯨꯃꯤꯠ 6ꯅꯤ ꯂꯥꯛꯂꯕ ꯃꯇꯨꯡ ꯕꯣꯝꯕꯦꯗ ꯊꯨꯡꯂꯈꯤ꯫ ꯕꯣꯝꯕꯦꯗꯒꯤ ꯀꯦꯞꯇꯦꯟ ꯕ꯭ꯂꯦꯛꯀꯤꯅ ꯂꯨꯆꯤꯡꯕ ꯃꯅꯤꯄꯨꯔ ꯀꯝꯄꯦꯅꯤꯒ ꯔꯥꯏꯐꯜꯁꯀꯤ ꯑꯇꯩ ꯂꯥꯟꯃꯤꯁꯤꯡꯒ ꯀꯥꯏꯅꯈꯤ꯫ ꯅꯨꯃꯤꯠ 10ꯅꯤ ꯀꯦꯝꯞꯇ ꯂꯩꯈꯤ꯫ ꯃꯦꯁꯣꯄꯣꯇꯥꯃꯤꯌꯥꯒꯤ ꯂꯥꯟ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯀꯝꯄꯅꯤꯅ ꯑꯦꯇꯦꯆ ꯇꯧꯔꯨꯔꯕ ꯋꯦꯜꯁꯂꯦ ꯔꯥꯏꯐꯜꯁ ꯔꯥꯖꯄꯨꯇꯥꯅꯥ ꯔꯥꯏꯐꯜꯁꯀꯤ ꯑꯣꯏꯅ ꯕ꯭ꯔꯤꯇꯤꯁ ꯑꯣꯐꯤꯁꯥꯔ 3, ꯏꯟꯗꯤꯌꯟ ꯑꯣꯐꯤꯁꯥꯔ 8,988, ꯅꯟ ꯀꯃꯤꯁꯟ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒ 28 ꯐꯣꯂꯣꯋꯔ ꯁꯤꯈꯤ꯫ ꯁꯤꯈꯤꯕꯁꯤꯡ ꯑꯁꯤ ꯃꯤꯡꯗ ꯔꯦꯖꯤꯃꯦꯟꯠ ꯑꯁꯤꯅ ꯕꯥꯒꯗꯥꯗꯇ ꯂꯩꯕ ꯃꯤꯁꯣꯄꯣꯇꯥꯃꯤꯌꯥꯗ ꯃꯦꯃꯣꯔꯤꯌꯦꯜ ꯆꯔꯆꯀꯤ ꯃꯤꯡꯁꯦꯜ ꯑꯃ ꯀꯠꯂꯝꯃꯤ꯫ ꯃꯅꯤꯄꯨꯔ ꯀꯝꯄꯅꯤꯅ ꯗꯦꯜꯂꯤꯗ ꯊꯨꯡꯂꯕ ꯃꯇꯝꯗ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯅ ꯔꯣꯂꯦꯠ ꯕꯤꯜꯀꯤ ꯃꯥꯌꯣꯛꯇ ꯆꯔꯥ ꯍꯦꯜꯂꯒ ꯙꯔꯅꯥ ꯇꯧꯕ ꯅꯨꯃꯤꯠ ꯇꯥꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯗꯦꯜꯂꯤꯒꯤ ꯃꯤꯌꯥꯝꯅ ꯑꯆꯧꯕ ꯏꯍꯧ ꯑꯃꯁꯨ ꯍꯧꯈꯤ꯫ ꯃꯤꯌꯥꯝꯅ ꯂꯝꯕꯤꯗ ꯆꯦꯜꯂꯤꯕ ꯒꯥꯔꯤ ꯑꯃꯁꯨꯡ
ꯇꯣꯡꯒꯥꯁꯤꯡ ꯊꯤꯡꯈꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 1 ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯃꯣꯕ ꯑꯃꯅ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗ ꯄꯣꯠꯆꯩ ꯌꯣꯟꯕꯁꯤꯡ ꯊꯤꯡꯕ ꯍꯧꯈꯤ꯫ ꯃꯁꯤꯗ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯄꯗꯒꯤ ꯔꯦꯜꯋꯦ ꯄꯨꯂꯤꯁꯅ ꯑꯦꯖꯤꯇꯦꯇꯔ 2 ꯐꯥꯈꯤ꯫ ꯋꯥꯍꯧ ꯑꯁꯤꯗꯒꯤ ꯌꯥꯝꯂꯕ ꯃꯣꯕ ꯑꯃꯅ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯊꯨꯒꯥꯏꯅꯕ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯍꯟꯒꯗꯧꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯀꯦꯞꯇꯦꯟ ꯕ꯭ꯂꯦꯛꯀꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯀꯝꯄꯅꯤꯒꯤ ꯃꯩꯇꯩꯁꯤꯡꯗꯨꯗ ꯃꯣꯕꯁꯤꯡ ꯑꯁꯤ ꯊꯤꯡꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯖꯈꯤ꯫ ꯃꯅꯤꯄꯨꯔ ꯀꯝꯄꯅꯤꯅ ꯔꯥꯏꯑꯣꯇꯔꯁꯤꯡ ꯑꯗꯨ ꯁ꯭ꯇꯦꯁꯟꯗꯒꯤ ꯀꯤꯟꯁ ꯔꯣꯗ ꯐꯥꯎꯕ ꯇꯥꯟꯊꯣꯛꯈꯤ꯫ ꯅꯣꯡꯃꯩ ꯔꯥꯎꯟꯗ 2 ꯀꯥꯞꯇꯨꯅ ꯀ꯭ꯋꯤꯟꯁ ꯒꯥꯔꯗꯦꯟ ꯐꯥꯎꯕ ꯇꯥꯟꯊꯣꯛꯇꯨꯅ ꯃꯩꯇꯩ ꯃꯆꯥꯁꯤꯡꯅ ꯁꯪꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯐꯥꯎꯕ ꯂꯩꯈꯤ꯫ ꯃꯅꯤꯄꯨꯔ ꯗꯕꯜ ꯀꯝꯄꯅꯤꯅ ꯂꯥꯜ ꯂꯣꯏꯔꯗꯨꯅ ꯃꯅꯤꯄꯨꯔꯗ ꯍꯜꯂꯛꯄꯒꯤ ꯃꯇꯥꯡꯗ ꯆꯩꯊꯥꯔꯣꯜ ꯀꯨꯝꯕꯥꯕꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ꯫ ꯃꯦꯒꯤ 8, 1918ꯗ ꯖꯔꯃꯟ ꯂꯥꯟ ꯆꯠꯂꯨꯕ ꯕꯤꯔꯥꯠꯀꯤ ꯁꯥꯍꯦꯕꯁꯤꯡꯅ ꯁꯤꯐꯥꯏ 250 ꯊꯨꯡꯂꯩꯌꯦ꯫ ꯆꯤꯡꯃꯩꯔꯣꯡꯗꯒꯤ ꯍꯧꯅ ꯕꯖꯥꯏꯒ ꯂꯣꯏꯅꯅ ꯁꯤꯐꯥꯏ ꯚꯦꯟ ꯂꯦꯡꯗꯨꯅ ꯑꯣꯛꯑꯦ꯫ ꯁꯅꯥꯊꯣꯡꯗ ꯏꯁꯩ ꯁꯛꯑꯦ꯫ ꯊꯣꯡ ꯃꯅꯨꯡ ꯆꯪꯂꯒ ꯁ꯭ꯔꯤ ꯃꯍꯥꯔꯥꯖꯅꯆꯤꯡꯕ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯔꯝꯕ ꯁꯤꯐꯥꯏꯒ ꯁꯂꯥꯃꯤ ꯇꯧꯗꯨꯅ ꯃꯍꯥꯔꯥꯖ ꯈꯨꯔꯨꯝꯃꯦ꯫ ꯁꯤꯒꯤ ꯃꯇꯨꯡꯗ ꯃꯦꯁꯣꯄꯣꯇꯥꯃꯤꯌꯥ ꯂꯥꯟ ꯆꯠꯂꯨꯕ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯇ ꯊꯕꯛ ꯆꯪꯈꯤ꯫ ꯃꯅꯤꯄꯨꯔ ꯗꯕꯜ ꯀꯝꯄꯅꯤꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯇꯧꯖꯈꯤꯕ ꯀꯠꯊꯣꯛꯄ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯆꯨꯔꯥꯆꯥꯟꯄꯨꯔ 1917ꯗ ꯁꯤꯚꯤꯏꯅ ꯃꯤꯡꯊꯣꯜ ꯄꯤꯈꯤ ꯑꯃꯁꯨꯡ 1918ꯗ ꯖꯅꯨꯋꯥꯔꯤꯗ ꯔꯥꯖꯥꯗꯒꯤ ꯃꯍꯥꯔꯥꯖꯗ ꯀꯥꯈꯤ꯫ ꯇꯨꯡ ꯐꯥꯎꯕ ꯃꯊꯪ ꯄꯟꯕ ꯅꯤꯡꯊꯧꯅ ꯃꯍꯥꯔꯥꯖ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯁꯤ ꯂꯧꯕ ꯌꯥꯍꯟꯈꯤ꯫ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯒꯤꯗꯃꯛ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 1ꯒꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫